Image TV mi ang tabiri basingbo na maitam Kajal Devi na khurumjari. Ahanbada maru eba pau pijari. Numit ini chithagadaba Manipur Global Buyers and Sellers Summit 2025 masi hodokre. Mayhaw lang pokthokpadagi ngakthoknanaba guidelines lamdamasidadi mapung fan ngaktabagi mamitari haina Manipur Fair Service ki Director L Nabasendra haikre. Assignment, evaluation and questions haiba hiramda numit humni chithagadaba hands-on training program hodokre. Loyana Nobel Peace Prize Maria Corina Machado datlantoklagani. Mapungway mapau. Numit ini chithagadaba Manipur Global Buyers and Sellers Summit 2025 ngasi konung mamangda leiba City Convention Center da hodokre. Directorate of Trade, Commerce and Industries, Government of Manipur, Manipur Industrial Development Corporation Limited, Maniko amadi Manipur Chamber of Commerce and Industry MCCI ahumna punna khosan manduna Bridging Business Sans Border Highway hiram pangthokpa Manipur Global Buyers and Sellers Summit 2025 hodopagi tharomda Manipur Governor Ajay Kumar Bala, Textiles, Commerce and Industries and Transport ki Additional Chief Secretary Anurag Vaispai amadi Manipur Chamber of Commerce and Industry ki President Dr. Basudev na atuba mitung tharomapu amadi akhanaba mitung nanseng oina saru yaki. Tharomga marilina Manipur ki Governor Ajay Kumar Bala na hai Manipur hiram khudingmakta ina kaira khunba lamdam amani pothok khudingmak asida fangli global market ta yahongadaba khak ngaide Manipur da medical institution, hospitality industry amadi IT sector da kumang chawsilakli service sector dasu India amadi malangi mafam pumbada state asigi miyoi kaya thabak tawri loinana entrepreneurship ki lamjal dasu kumang chawsilakli phongdokhi mahakna hai pangthokliba summit asina awang nongpok lamdamdagi global trade and commerce da khongdarakna bagi khudong chawa piragani chahi anirom asi state asida economy ga mailena thabak tharom maning halurabasu ngasidi IDPS singsu mathau taba lenga ki matenga loinana masana masa thabak pijaduna economy ki fifam fagatna ba hotnabada saru yari lamdam asida horticulture sector desu organic product kaya puthokli essential oils amadi hidak langthaki pambi kaya puthokli anawa pothok kaya puthokuna economy ki khongjalda mangjul hariba Manipur gi nupi obi singidama MSME Ministry na pakalakliba Rising and Accelerating MSME Performance RAM Makada Skill Enhancement Program kaya paikhatli program asigi Makada state asigi district tara tarutagi enterprise listing hanbanam Makada state asigi district tara tarutagi enterprise listing hanbana Udyam registration drive vendor affiliate program na chungbasu paikhatli Manipur da hiram khuding makta phangdaba potlam leite adumoina mak pothok liba pothok amadi potlam seng global market ta phanganaba hotnabagi tangai fadaba matam laklei phongdoki summit asida mapalaiba ki yaungna punna stall chama kun manga romna saru yari forefront of this growth story. I am confident that deliberations, networking and collaborations emerging from this summit will translate into meaningful trade, partnerships, export opportunities and investment flows that benefit both Manipur and global business community. Thank you very much once again for giving me an opportunity to be here. Silongda laiba Red Dell Building thugai khibadu Meghalaya lenga ka karigumba hiram amatada mailinadi thugai bagi pau piram basu leite kanana order pirak laga thugai bano haiba khangnaba hotnagani karigumba Meghalaya lenga na oiramlabadi action logani haina Meghalaya lenga ki Chief Minister amadi National People Party ki National President Konrak ke sangmana phongdokre ngarang thugai khiba Ngarang thunglakhiba Konrak ke sangmana Manipur ki Governor yauna tongan ba CSO sing amadi state asigi party ki MLA amadi functionary sing unaduna mifam pangthokraba matung ngase classic grande da pangthokpa pawgi mifam amada mahakna hai lamdam masida tangdu leitaba mahausagi punsida hanjunaba hotnariba sida aikoi punna amata hotnaminasi machoi tadana lairiba Manipur ki wariba phiba masida party asina thong
oiduna amaga amaga gi marakta thajaba puraknaba thaudang launanaba tharang tawduna lei phongdokki mahakna hai ngarang CSO singa amadi IDP singa pangthokkiba mifam aduda state asida amuk hanna santi hanjanlaknaba political party ama oina lahoningba thaudang sing yauna mamal yamlaba maru eba wafam kaya thamlamki hariba wafam singa du manipur gi governor nasu mayak sengna thamlambaga loinana governor nasu MPP na thamlamkiba wafam singa du taramna lawsinki phongdokki Mahakna Makata Duna Hai NPP Party asi Manipur dagi pokhibani Haujik North East ki political voice ama oiri Party asi High Command chatpa ama nati lamdam asom gi miyam gi kholaw amadi apamba aduna mangda thamduna thabak pangthokpa haiba asi Party asi tawfadraba amani loinana state asida oiriba rajniti gi ahoba ama leiriba sida miyam gi damak Party asi na mention na tharang tawduna lei phongdokki pawmi singna hangba wahangi pakum piraduna hai Manipur gi historic oiriba Red Land Building Thugai Kibasi Yamna Laibak Tibani Hiramasida Meghalaya Lengak ta Karigumba Pau Pirak Pa Amata Leiti Karigumba Meghalaya Lengaki Khut Yarom Labadi Kanana Order Pibano Haibadu Tigatuna Excel Lawani Phongdokki Sangmana Manipur Thadokpagi Lambida CSO Singa Unakibagalunana MPP Manipur State Unit ki President Oiramba Leikidraba MLA Kaisigi Mimung Manungasu Unaki Hari must be preserved. And so we have been very clear about it. And that is why, as I said, there was no action from the government of Meghalaya on this aspect. But definitely I will get things inquired since it happened in my state. And whatever necessary action can be taken from our side, I assure you that and assure the people of Manipur that I will take action. Silongda laiba lamdamasigi puhariga sagonariba Red Land Building Manipur Rasbari Thugai Khiba haiba asi lamdamasigi puhari ama ikai khumnaba manghanbani haina lawi haina Lok Sabha gi MP Dr. Angomcha Bimon akoijamna phongdorokli hiramasiga mailinana akhannaba pawmi singna hangba wahangi pakumpi aduna hai hariba mafam asi heritage site ama oina ngak senduna semga sagatlaga thambagi mahuta Thugai Khiba haiba asi yamna thamoi soi hariba mafam asi lamdamasigi puhariga tatna thana yadraba ama ni Thugai Khiba Red Land Building adumak chapchana amuk sagadabani haribasi lamdam asigi miyamnasu tanfam thoi hiram asiga mailinaba authority da kanana karigidamak thugaribano haibagi maram khangnaba general tharagani phungdokibaga loinana India government na hariba mafam asi national heritage site haina lauthokduna ngak senaba honagadabani phungdokhi model in the say model and preserve it as a national heritage. Government of India should announce it as a part of heritage site. I'll be writing to appropriate authorities, and I'll also try to find it out who ordered the destruction. I think that property was transferred to the government of Manipur in 2021. So I think the state government must be in know of the thing. So we must demand, the people of the state must demand to know why and who ordered the destruction of that historical site. Haujik Malam Pitribi Dalairiba Miyoi Kanglup Amadi Mipung Kudimok Chakwat Lamzalda Amadi Hiram Kayagi Lamda Haitoi Sing Toivada Hidanari Bangaktani Iram Damasi Holakliba Mahirwe Singna Mana Haija Singjariba Kayadu Malangi Pambak Takasida Changdam Namba Yaru Dragadi Haitoi Sing Toriba Kayadu Ariamba the Tagani Lamjal Saru Yarudana Lamtungpam Yobangamloi Competition Matamashida Aikogi Haitoi Sing Toivasu Utnaba Competition Kayada Mahirwe Singna Saru Yagadavani Lunana Aikoina Hawalakli Mahirwe Singbo Hiram Kuding Makta Hena Mamutana Kangananaba Masa Masagi Mamalonda Larik Tamhanba Amadi Tambibana Kwaidagi Faba Kongtang Amasu Oigani Haina former Dean School of Mathematical and Physical Science Manipur University Dr. Sawaizam Dorendra Jetna Phongdokri Ngasi Patmaratna English School Kaksing Linkat Kibagi Chahi Yankai Farakpagi Pangtok Liba Sana Fudongbagi Nini Chanba Numita Atoiba Mithunglen Oina Saru Yarduna Wafam Asi Phongdokkibani Tharom aduda Atoiba Mithunglen Oina former Dean School of Mathematical and Physical Sciences Manipur University Dr. Sawaijam Dorendrajit Tharomapu Oina President Managing Committee Press Kaksing Amasung Vice President Managing Committee Press Kaksing Ikai Khumnaraba Mithung Oina President Alumni Association Nawrem Britain Amadi
Akhanaba lengbirakpasing oina Superintendent of Police Kaksing Priyadarshini Laishram MPS amasung OC New Kaithalmanbi PS Kangpokpi District Inspector MD Avas Khana mayai tangbal da lengsinduna saru yaki thoram aduga mari lenana akhanaba lengbirakpi Superintendent of Police Kaksing Priyadarshini Laishram MPS na haikibada Patmaratna English School gi sanglaba khongchol amadi school asina wana hona jorakpa kayana Manipur gi manungda Kaksing na achoba phida ama kanbangam libani samas asibu afaba kunai ama ohenbada afaba mating leiba miyoi sangapa mathau tai school singna position holders khak puthok na ba hona ba academic amadi scholastic khaktada mai onsin bagi mahota responsible citizens oiba miyoi hena puthok na ba hona ba mathau tai masi lamdam asibu ing tappa amadi chokhat lamjalda mang thaba lamdam ama ohenba ngamgadori bani haina se phongdolakhi ngase malemgi mafam kaya da pangthok na bagom malemgi pukning wakhal fan na thamnaba numit World Mental Health Day 2025 ki thawra district ki oina su district mental health program kaksang amasung district health society district na internal quality assurance cell aika polestar college hiyang mabagai ga punna kusamaduna college asida ngase pangthokre access to services mental health in catastrophes and emergencies haiba timda pangthokiba tharamanduda Khedananda Posangbam SDO Kaksingna Athoiba Mithung Dr. T.S. Rajan Chief Medical Officer Kaksing amusung Mission Director District Health Society Kaksingna Tharamapu Dr. E. Gopal Principal Polestar College Hiyangna Wabagai Dr. K.S. Gopesho District Nodal Officer DNO District Mental Health Program Kaksing amusung O Puspa District Program Manager Kaksing ahumna akhanaba mithung lensing oina saru yaki Tharomgi wahawdok piraduna Dr. K.S. Gopesho DNO District Mental Health Program Kaksing na hai handak chahi gi team asi Manipur gi oina sembirak paga chop manari ngasi mak Manipur da covid ki matam dagi hauraga lan gi chaitheng matang da amuk chahi ani asi makta dasu ising ichau ani ahom lak thokchin bada mioi kaya awa ana kaya thengnari lan gi chaitheng na maram oiraga mayum makai le taduna relief camp ta changjafam loduna wana khangba kaya ama yauri aikhoina makhoi ga unabi duna makhoi gi pukning wakhal Phana thamnaba wari watai sanaduna makhoigi pukning thawat pibagi mathau asi yamna tai haina phongdokhi thauramgi athoiba mithung oikiba SDO Kaksing Khedananda Posangbam na hai langi chaitheng asena internally displaced person IDP oina leiraba makhoi ayamba mayum makai uba phanglaktaba tungi punsida kari oirakkadage haibagi khallubada pukning wakhal sonthana ayamba leiribani maram aduna aikoina makhoibu pukning wakhal thawat piba makhoigi Hingjanaba mateng oinaba senthok lambi khajikta oirabasu leihannaba thawak pibiba tangai fadaba lei haiki ngasige tharongge mangoinana hiyangna PAC ge makhada leiba asa workers singna saru yaduna pukning wakhal fana thamnaba paujal piba cycle ge khongchot amasu hiyangna wabaga lamkhaidage Polestar College pauba chatki National Building Kota Maheu Langpok Thokpadagi ngangthoknaba pririba guidelines sing lamdam asidadi mapung fana ngangtabagi mamitari amadi laithokna launabagom tawri haina Manipur Fire Service ki Director Laishram Navasandana Phongdokre wafam asing ase Takyal da leiba Government Polytechnic College ki auditorium da nimit humni chupna pangthokadaba National Workshop ama hodokpagi thauram ga mainana mahakna phongdokkibani Institution of Engineers India Manipur State Center Town Planning Department Government of Manipur amadi Indian Society Heating, Refrigerating and Air Conditioning Engineers Isre Gapun Nakosamana Senduna Mechanical, Electrical, Plumbing and Fire Protection MEPF System in Building Sector Haibahiramda Sathagadaba National Workshop Adu Haudopagi Tharamada Manipur Fire Service Government of Manipur Director Laishram Navasandra Town Planning Department Government of Manipur Chief Town Planner Banjo Nongthongbam Isre former President Manoj Chakrabarti Government Polytechnic College Imphal Principal Lik Mahabam Samungau IEI Manipur State Center ge Chairman L Swamikanta IEI Manipur State Center ge Honorary Secretary Dr. Subhash Chandra Thokchom IEI Manipur State Center ge Chairman Soibam Tampha amadi 3-day National Workshop adugi Convener Thingom Sobo Kumar Maitaina Meithung Lenseng oina saru yaki Tharom aduga melenana Dr. Laishram Navasandra Phongdok khibada Fire Protection da khwaidagi chauna thaudang logadaba asi ngasigi workshop asida yauriba engineer sing amadi engineering tamliba mahiroi sing asishu amani rajana
Leibak asigi mioi bagi punsi amadi lantung ngak sembadasu achoba thaudang kaya leiri. Amaromda Manipur lairiba mahiroi singnasu fire engineering tambagi trang asi yamna nemna leiri. Masisu mahiroi singna tamshinbada kanaba ama oigani amadi thabok fangbagi changsu wangani. Engineering tamliba mayam asina third party auditor oina Manipur Fire Service tesu thabok habduna fire service regulations sing ningthina Chana Hanaba Hotnari. Lunana Matamgi Oina training Kayaso Pangtokli Haiki. Mahagna Hai Architect Amadi Engineer Singnesu Fire Safety Regulations Sing Asi Ningtina Kangba Matau Tai Building Ama Saba Matamda Mahau Langpok Tagi Kudong Tiba Tok Tanaba Hab Libakaya Sing Adut Jackson na Yangsin Matau Tai. Lunana Hari Batabak Sing Ashuda Fire Service na Kup na Yangsin Bahore Building Sanaba Yekpa Matamdasu Akoy Bagi Fibam Amadi Mafam Adu Yangduna Saga Doriba Structure Adu Chana Gadaba Mong YPU, hospital, school na chingba, institution asidaso fair safety regulation ningtina hapkadabani building ama sajilaga kona institute ama oina ontopa asinasu khudong chadaba kaya mayok na hali harok liba engineer mahiroi singnasu kupna nainaduna khudong thiba singdagi ngakthokpada achoba thaudang lawrakani khali Manipur Fair Service Safety ge certificate piba matamda yengfam thokpa kudingmak yengsinba hori haina su phongdokhi tharomgi manung channa ngasigi workshop adugi sponsor amadi event partner singda achamba kudol tamduna ikai khomnaba utkhi tuda aduida leirib magi area floor area duga agi staircase ke chane riba chana da brai yingingdam adum magi sajen che lobby legada wada degi terrace legada wa ko Suma mayam se, sisu ako yam kupna yeng madar kaloy. Mamangay ahal naman hagtagtagil Lieutenant Sutharagpa kaksing itay kongpat pagi tharam lining national loyna na kaksing itay committee na sinduna lakliba tang taranitoy miragit kumadhoy ni panba nomaizang numiki ayung pung taruk makay tabada kaksing itay maru damda pangtoklagani hariba kongpat pagi tharam asida lamdam masongi miyam na saru yaminana ba kaksing itay committee kaksing secretary gi general na paujalakli. Assignment, Evaluation and Questions Haiba Hiramda Numit Humni Chupnat Pangtokadaba Hands-on Training Program Ngasi Manipur University Court Holda Haudokri Taramadada School of Human and Environmental Science Din Oina Thau Pubudanatana Undergraduate Examination Standing Committee Chairman Oinasu Oiriba Professor S. Jivan Kumar College Development Council Manipur University Director Professor Hanjamam Sukdeva Sharma Amadi Manipur University Controller of Examination Tokpam Santi Kumar na mathang sitna Chief Guest President Amadi Guest of Honor Oina Saru Yaki Tharom aduga marilina ICR Examination Section Manipur University Senior Programmer Naurem Pratimana Phongdorakpada NEP 2020 laklasu hanagi all examination system loihaudabana maram oiraga haujiksu all examination system adumak tawri adubu chahi ama ani asidadi ahongba kaya lakpa ngamgani amadi college karadadi NEP 2020 gi matung inna chahi mari oinaba ayaba pibasu leire haina phongdokhi State Blood Cell NHM Manipur Blood Center Janems Amadi Kangleipak News Tengbang Lukapuna Kusamaduna Nomagi Oiba Voluntary Blood Donation Camp Ama Janems Blood Center da Pangtokri Hariba Camp Asi Housing State Asuda Dengue Lechat Asana Maram Oiraga Blood Platelet ke awaba Laitana Bagi Pandam da Pangtokpani Hari Mamang Chahida Dengue cases listing ani Chamli Nifu Humdoirom Oiki Hariba Asi October dana Hena Nava Tengnaki Chahi Asi Gisu January Dagi September forward Asida Dengue cases Asi listing ama Chamli Kunmari Yori Maramasina Mamang Chahida October da ka Hena Nava Tengnaki Baduna Ta Asida Hena Chukshin Ba Amadi Matau Tarakpa Blood Pellet asi blood bank singda marang kaina lehenaba pandamda asigumba voluntary blood donation camp asi pangthokpani haina State Blood Cell NHM Manipur gi State Nodal Officer Dr. L. Dayalaxmina Phongdorokli Vision Creative School of Science Thobal Okram Nini Supna Chathagadaba Taramari Shuba Vision Literary and Cultural Midcom Teachers Day 2025 ki Thoram ngasi Thobal Okram da leiba school asigi Vision Courtyard Hall da Haudokre Haudopa ki Tharamadu da Council of Higher Secondary Education of Manipur gi Chairman Takhalamang Ojit Deputy Secretary Naurem Sahib School asigi Principal Texam Nandalan Maitai Amadi School asigi Lecture Akoi Jamjitena Athoiba Mitung Sing Oina Saru Yaki Tharonga Mari Lenana School
asigi thoidau hendoklaba mahiroi singda school gi maikaidagi khudol kaya tamki amadi mahiroi singi cultural show kaya su utki tharom aduda athoiba mithungi warol piriduna Council of Higher Secondary Education Manipur gi chairman takhalamam ojitna hai cultural and literary meet haiba asi mahiroi singna classroom dadi thenaroi daba outdoor dadi masigi kanaba asi yamna leiba maru eba lairik tamba loiraba Maru oina lairik tamba loiraba matungda yamna kanagadaba talent amani maram asina mahiroi singna cultural and literary meet yahaudaba haiba asi yamna mangjoba ama oigani haujati NAP 2020 asi Manipur dasu implement tawba haure education system da ahoma kaya ama lakdagani anagwa policy asi gi makhada mahiroi singna lairik khak tambagi mathakta mana haizaba trade skill gi vocational course amasu lisingani contract fawdadi soidina yaroklagani haraduna NAP laklaba education system da honglakataba ahongba kayagi matangda wafam kaya thamki Manipur University gi makhada department ama oina lariba Department of Vocational Studies and Skill Development DBSSD gi head of department oina lariba mioi amana internally displaced person mahiroi sengbo oja amana mahiroi amada haigadaba wahai wata siznakidaba IDP mahiroi sengbo ikai gi matangda ISOD gi form lothotriba fawba DBSSD Solon Sale Amadi HSOD Lotoktriba Fawba IDP Mahiroi Singh Amata Oina Leminary Haina IDP Students Welfare Association Pondorokli Hiramasigi Asiga Marinana Angasi Manipur Press Kapta Pangtopa Paugi Mipam Amada IDP Students Welfare Association Gi Media Publicity KSS Nauchana Hai Haukiba September Gi Tang Tara Mangada DBSSD gi ISOD ashina oza amana mahiroi amada haigadaba wahai wata sizinakidaba adubu manamanil naidena laushinaba hotnabada MU gi BC yauna DBSSD gi ISOD amadi IDP mahiroi singa phaminaraga wari sanaduna apology letter ama thoklaga yashinnaba puraknaba yanakiba wafongi ona tainabada apology tawbagi mahota apology letter aduda IDP singbo maral sisilakpasi laibak thibani maram asina DBSSD gi ISOD oriba asigi mathakta Manipur University gi Vice Chancellor da ISOD gi from lokthoknaba amadi termination tawbinaba ai bachelor pisin grade ISOD dagi lokthoktriba makai IDP mahiroi sing amata oina leminari amadi ISOD asi lokthoktriba makai department asi solon se lefongdoki Manipur da lairiba IDP mahiroi kudimak chap manana leminare maramaduna oja asibu university gi DBSSD department ki lokthok triba makai di ojagi soju masi lonchin jarame soju koi hantuk chaba ngamoi maramaduna masida koi maithi gi budia tawbudabu university chatnari bai koi gi asoiba ranbo mayam je masi leibak mayam punna khananba mathok tarabra hai Manipur gi asuk loraba phiba masibu BJP gi center gi luchingwa singda chapchana khanganduna state asigi thokliba wathok asigi warwaisin purakpa ngamba MLA ama fawba BJP na puthokpa ngamdrabasu Congress party gi oinadi lakliba lisingani kuntrai ta puthok kadaba candidate sing asi Delhi gi yakada thabak taroidaba amadi state ki issue khuding makta mayok naduna warwaisin purakpa ngamgadaba ngakta puthokani haina Congress MLA K Ranjit na fongdokre wafam asi Hiangnam block Congress committee na shinduna Hiangnam awang kaida leiba Hiangnam SC gi ex MLA Elangbom Dijamani gi yumda pangthokpa bot chor gadi chor gi signature campaign hangdokpagi tharomda haikibani tharomaduda CLP leader OEBOB Kundrakpam SC gi MLA TS Lokeshwar MPCC gi former president M Okendro ex MLA KS Loken ex MLA Fazur Rahim yauna Congress party gi maru oibat luchungba kayana saru yaki tharomaduda MLA Ranjit na makha tarduna BJP gi MLA singi pangdaba amadi thabak haitaba mataw asida hauziki matamda MLA amani haibada miyam mangda ikaibagi fibamda leiri malemgi miyamna black law ni hainariba apspabo state asigi mafam kharadagi lokthoktragadi MLA gi from resign tawgani haina Congress gi MLA singna matam amada laukhiba adugumba state asida leiriba BJP gi MLA singi maraktagi MLA mangadang thorpiraktuna state asigi issue asigi warwaisin puraktragadi MLA from dagi resign tawgani haina center gi luchingba singda launaba thopira u haibada ngamkhidre pumnamak asi and birena state asigi hanba chief minister oiba matamda Amit Sahana state asida lakpa matamda airport da chorol paikhiba adugi mahaini masina ngaside state
Center ke luchingba singna state asigi miyam amadi luchingba sing asi tumit kang oina urakpani aduna ngasidi Delhi da chatuna state asigi issue sing asigi matangda center ke luchingba sing unaba chatpada maru oina luchingba sing unabagi ayaba pibidre oriba fiba masada Delhi da leriba BJP ke MLA sing Manipur thorotuna hauzik kari amok hairaga miyamda minamgadawribano haina wahang hanglakli Sira gotu hiya ka prajasan thamu to ta hamyo ba gotu village e puri khawdagi ma yana ba ma ki party ki MLA or suma yana to bande ha re ma yana ba mi khala mai poke de putho ga ma kari ka hoye executive committee ki law and power panchayat ki pradhan pidhoga so isu to modi hiya so gram panchayat to Daksaram Students Induction Program 2025-26 na Manipur University Examination 2025 Junda Position Level Kraba Mahirwe Singh Taram na Opagi Taram Ama NSS Cell Unit 1 and ICA Rural Academy of Law Inam na Sinduna College Astig Conference Hall ngasi pangthokre Taram da Manipur University Department of Law gi Head and Associate Professor Dr. Yumnam Premananda Rural Academy of Law Inam gi Principal Eliza Maisnam Amadi Governing Body Rural Academy of Law gi Secretary Y Ramananda Dana Athoiba Mitunen Oina Saruk Yaki Taram Manipur University Examination 2025 Junda Position Level Kraba Mahiroi Tara Amadi College Asigi Donor Singda Achumba Kudol Pidina Ikai Khomnaba Utki Taram Aduga Marilina Principal Eliza Maisnam na Phongdokhibada Nauna College Asida Mahaitamliba Mahiroi Singda College Asigi Culture Values Amadi Academic Environment Asi Khanghanba Taram Asi Pangthokpani Haiki NEP 2020 Prospects and Challenges of Higher Education for Future Learning Haiba Hiramda Department of Teacher Education Manipur University Nasendina Numit Nini Tarakpa National Seminar Loishinbagi Taram Pangthokre Department Astig Lecture Hall the Pangthokiba Loishinbagi Taram Aduda School of Human and Environmental Sciences MUG Din Professor S. Jivan Kumar Singh School of Education MUG Din Professor Prem Latang Maisnamna President MIMS MUG Professor C.S. Ibohol Mitay Department of English and Cultural Studies MUG Professor Irum Gambir Maitei Amadi Department of Education Tezpur University Professor Nil Ratan Roy na Guest of Honor Sing Oina Saruk Yaki Seminar asada Research Scholar Kayana Technical Social Mari J Pathoki Tharonggi Manung Channa Saruk Yakiba Paper Reader Sing da Certificate of Participation Entoki Ramo Saitavati Memorial Public Library RSMPL and Poetry Reading gi ahanba mapok umongi tarongasi Manipur Press Cup ki Loktak Hall da pangthokre Taramadu da Sahitya Academy Awardee Yumlembam Ibomcha Bharatiya Dalit Sahitya Academy ki State President Dr. R.K. Gunasandra Manipur Advisory Board Sahitya Academic New Delhi ki former convener Naumaitham Kiran Kumar State Central Library Imphal ki Chief Librarian R.K. Urmila Patriotic Writers Forum Manipur ki former President Dr. Khairakpam Yai School Writers from Manipur Vice President Irung Bombasanta Department of Education Manipur University former Head Professor Laisram Lairian Amadi Standard College Kongbok former President C.S. Subadanina Mathang Sitna Chief Guest President Guest of Honor Amadi Chair of Reading Poem Oina Saruk Yaki Tharom Aduga Marilina RSMPL ge Secretary M. Chandramani na Phongdorakpada Lamdam asigi awang thangba maikaida Public Library amat thamnaba pandam amaga loinana matam kayadagi honajarakpadu mamang chahi 2023 gi September 15 da mangphongnabaga loinana chahi adigi October 10 da library ase hangdokpani loinana mahake lekhidraba apokpa mappa amadi apopi mamagi mingda hangdokpani haina sa phongdokhi Ngasi Global Technology Leader AMD ga khusam naduna Maharashtra gi oina ihan hanba AMD Center of Excellence Puneda Laiva 3 CIT Solutions Private Limited na masigi office da maru oina students sing teachers sing amadi research scientists sing bo hena mateng pangna nabagi pandam da inaugurate tawkre inauguration adu AMD gi channels and SMB gi director Sri Pankaj Desai amadi 3 CIT Solutions ge managing director Kam Sri Ranjit Mayeng Bamna riban kaktuna haudokhiba duda Bharat ki tongan mafam singdagi Manipur ba mirai kaya lakina saruk yaki Manipur apikpa khungang amada leiba laumigi family amadagi horokpada natana government school amada tamlakhiba
mayeng Ranjit ki wakhalon hotna jaman amasung hanba leitaba thonana 3 CIT company asi Pune da linkaduna Bharat ki enterprise and technological excellence ke lamjanda mangjin thaduna digital transformation amasung innovation lead customer centric IT and telecom solutions oina matik mangal thokna seva tawba ngamjari Ranjit asi Association of Manipur Diaspora Eman Punegi founding member ama Pune da leiriba Manipuri diaspora sengi mateng kayaso matam gi pangduna lakli 3CIT gi AMD Center of Excellence asina innovation gi hub resource AI gi advanced technology high performance computing amasung next generation digital infrastructure da Bharat ki oina yamna chawa mateng ama piba ngamlagani center asina students teachers research scientists team singna Prithvi gi technology and industry gi chakhot lamjalda achawa mateng piba ngamlagani haina desaina miyamda PAODAM ki Manipur Science Center Nalenga ki Department of Science and Technology gi makhada chatarakpa numit humni gi oiba Arduino based AI and Robotics Workshop 2025 ngasi loisinkhri Manipur Science Center Takyal gi campus da STEM India Guwahati ga kusamanduna pangthokiba workshop asigi loisinbagi tharamadu da Manipur lenga ki Finance ki Deputy Secretary Ranjina Asem Science and Technology Manipur gi Director CA Sasi Science and Technology gi Secretary Kengu Juringla Education S ki Additional Director Manglem Dangmai amadi New Tech Institute of North Rajesh Kumar na tringbana maru oiba mithung lansing oina saru yaki class 8 tagi 10 fawi manung da leiba Manipur gi tring tam ani dagi school kuma pandagi apunba mahiroi marifu nithoina saru yaduna pangthokiba workshop asigi loisilakpagi tharonga marilena Science and Technology Manipur gi Secretary Kengu Turingla na hai Anova scientific experience towada wakhal manaba mioi changi pangthokliba workshop asi practical experience oibana khangba heba hengani mahirwai ama oina hena tamningba khangningba pokadabani matamna purakpa ahongbodasu chusinnaba hotnagadabani pangthokliba workshop asina artificial intelligence amadi robotics ta foundational concept oiduna lamdam asi science and technology da kumang choksinnaba ngamlagani haina su mahakna phongdoki Nobel Peace Prize 2025 Benangela gi Maria Corina Machado da piragani mahakna chokthaba leitena Benangela da democracy chakhotlaknaba kanna hotnariba si sakhang biduna pibani hari leibak adugi dictatorship tagi democracy puraknaba ingchikna khongjang sangsanuna laklibani mahaki khongjangna maram oiduna MS Machado mirot oina mamangi chahida leiki leibak adugi opposition singbu mahakna kanna hotaduna punsinna hanki Mangonda aki akhang kaya pirabasu mahak marebak potharotuna chenkide Benangela society gi militarization gi mayokta leibadu kaidaunung da lepkide santi oina democracy da olaknaba mahakna hotnaki haukiba chahida Nobel Peace Prize adu Japan gi Nagasaki amasung Hiroshima da thadakiba bomb attack da sihaudraba miyamna semba Japanese organization Nihon Hidankyo Hibakusha haina su khangnaba lup asina phangkibani Afghanistan के तालिबान फॉरेन मिनिस्टर अमीर खार मुक्ताकी के अहानबा इंडिया खोंगचता पाकिस्तान के मायोगदा वार्निंग पिदुना मफम कया फोंगदोकी अफगान के लमदा लेबाक अमतना सिजिनहलोई अफगान के थौनाबो पाकिस्तान चांगेंग तौरोइदबनी काबुल दा लेबा तेहरिक ए तालिबान पाकिस्तान TTP कैंपस टारगेट तगना पाकिस्तान बॉर्डर लाइन लक्तना स्ट्राइक चथरकी अमरमदा पाकिस्तान फोंगदोकीबदा अफगान टेरिटरीदा मिलिटेंट्स सिंगना पाकिस्तान अटैक तौरपसी खांगबंगमद्रे तालिबान फॉरेन मिनिस्टर ना मखा ताना फोंगदोखिबदा पाकिस्तान के अटैक असि लाली अफगान के थौनाबु चांगेंग तौनिंगबा सिंगना सोवियत यूनियन अमेरिका अमसुंग नाटो दा हंगदबनी मदुदा अफगानिस्तान ना सानबा हाइबसी फते हाइरकनी अफगानिस्तान अमसुंग पाकिस्तान गी मरी फचिलक्ट्रे अदुगा इंडिया अमसुंग तालिबान गी लेनरिबा मरी हेना चौथोक रखनबगी खुदोंग चाबने हारी सानबगी पाव District Sports Association DSA Kaksing Nasinduna Association Asigi Playground Sariba Super Division Amadi First Division Football League ki match da KMSWC Kerak Amadi DYA Elang Khangpupi Mai Pakri ngasi ahan basanaki ba
22nd KSS Lehau Devi Memorial Super Division Football League 2025 की मैच KMSWC Kairakna SFC Sugunabu Panjal Ama Sanoda Maitiba Piki KMSWC Kairaki Amata Ngareba Panjal do jersey number 9 MD Samina match ke minute Humfu Tarukta Chan Kibani Aduga playground Asimakta da Sanakiba 21st KK Memorial First Division Football League 2025 ke match tana DYA Elang Kangpokpina TUC Thongjawbo Panjal Ani Sunada Maiti Piki DYA Gi Panjal Singh do jersey number 19 Gung Thoksom na match ke minute nifu amadi jersey number 16 E Rustam na minute Humudrama Pandat Chanki Imphal West District Association na senduna Pachoy Part to the Laiba Pamyal Ground da punna team tarit na saruk yadun tariba Contrarak Suba El Sangita Devi Memorial First Division Football League King Asi Sanakiba Aba Mestra Birisandra Memorial Sporting Club Taubungkok Amadi Kadangban Apunbat Naharol Uripo Kangchup Road Anina akan mamong dat lamba tangwan na Sanakiba Mes Adada Kadangban Apunbat Naharol Uripo Kangchup Road na Birisandra Memorial Sporting Club Taubungkok po Panjal Ani Sanada Maitiba Piramki Amadi League Asigi Ani Shiba Mes Salam Juvenile Club Sangaital Road Amadi Yaskol Athletic Club Yaskol Ani na Sanakiba Mes Adada Salam Juvenile Club Sangaital Road na Yaskol Athletic Club Yaskol Bo Panjal Ahum Sanada Maitiba PK District Kang Association Juri Bamna Sindina Juri Bangi Bawprada Laiba Lamnan Community Hall Kam Kang Sangda Juri Bangi Kangkut Nipan Amadi Kasar Kangkut Ani Yauna Punna Kangkut Tarana Saru Yaduna Ahanba RK Ive Tombi Devi Memorial Memorial Kang Tournament 2025 King Asi Sanakiba Mesta MITL Juri Bamna Ichen Club Divongbo Panjal Taret Tarukta Maitiba PK Hayenge Mes Nutel Pung Amataba Matamda LEC Ega Kasar Kangkut Ega Sanagani Aroibada Maru Eba Pau Amukahana Pizari Lumit ini Chathagadaba Manipur Global Buyers and Sellers Summit 2025 ngasi Haudokre Mahaw lang pagtok padagi ngangtok na ba guidelines sing lamdam masidadi mapungfa na ngangtabagi mamitari haina Manipur Fair Service ki Director L Navasendra na high grade Assignment, Evaluation and Question Saiba Hiramda Numit Humin Satagadaba Hands-on Training Program Haudokri Loina na Nobel Peace Prize Maria Corina Machado da Lantok Lagani Matang asda imes parang sanang sa evaluation jari mi ang tabi basingbo umukahana kurumjari